Assalamualaikum warahmatullahi wabarakatuh. Nungsi zarba maruf singda yamna kanaba adum laba Allah gi rasul sallallahu alaihi wasallam gi hadis ani khaktang ai nakoi mayamda haijage. Yamna kanaba hadis ni haujik miyoi bai khoina yamna kanna Allah gi rasul sallallahu alaihi wasallam gi hadis asiki khilafta yamna toina ikhoina taunari. Masigi manung digi aranba ani khaktang ikhoi karino haibdu khangminase. Haujik miyoi ba nipa oi ba ikhoina adum laba nopi oibana set kadaba fijet haidi niyom niti da aikoina set nari karai dengina karai phoba chummi or lali haibatu so khoi khangminase nipa oiba aikoina commit ase masi thumna set pa yaroi maramdi kaino masi sunnat ki khilaf ni aduna nipa oiba aikoina commit thumna set pa haibasi masi yade nopi oiba kaya na commit se thuman gadabni amsung parda gi halata laikadabni haba asi islam na ta'i aduga nupa ai khoidi khomit thuman bayaroi thi setpa matamda haina lai rasun na takpiram dugi matungna aikhoina ngasi phoba lai rasun gi wafam aduda hadi mangjin thaduna asi thabak kaya ma pangthoktuna laklibang haktani adubo aikhoi gi manungda aranba kaya ma taunari masi aikhoina hairu bataragasu makhoi gi aning apamada punsi lena khalaeba masi yaroiba akhoi gi aning apamra punsi lembase sugya yadeba ande commit thoman base masigi matang da khaktani aina ngasi haigadori base commit thoman ba ke sigi matang da Allah gi rasul sallallahu alaihi wasallam na kari haibra mi haiba aduso akhoi punna makhamina seba Allah gi rasul sallallahu alaihi wasallam gi sana ya thangeba kana gumana masagi fijo na dubo asawrum kaba ga loina na hadi lemai da ching duna sele adu orabadi haiba misak adubo hadi jahannam da langthagani ya Allah taala si Allah gi rasul khut masa makna haidom mi ba adum laba ofam amne ba ta hadis atopa hadis amadu so amagi so akhoi yengmin se ba Allah gi rasul na karam tongna akhoi da wafam kayam thambiram mi haiba se masi so akhoi khangmina chi kana gumana napan ga loina na haidi kana gumana napan ga loina na masagi khongrau adubu hadi yan thal labadi haidi chauna se labadi amasung khomit thumhal labadi da Allah taala na qayamat ki numita maha ki maikai da rahmat ki miyeng haidi yengbiroi haiba dunia ba Allah gi rasul sallallahu alaihi wasallam haido piramise aduna ikhoi khudemak fi setpa matam dasu Allah gi rasul sallallahu alaihi wasallam na takpi tambiram liba asigi matung ina ikhoi vision kaya set na se hojikti yengu chatna bini haiduna matangi mahol ni haiduna stein ni haiduna masi setpa yare na pangset da set na riya ba jais na jais se karimata khangdre ba aduna miyoi ba ikhoi na sumba guna phatawa macha sidegi ikhoi punna achau guna langjaba kaya ma thoge eba aduna hairu takri tambiruba matam dasu inde launa de aduna yari bang khai musalman aikhoi di miyo punna maksim hadi dunia da lay miyo punna maksim mai gi hadi niti niyam kaya ma lainari tawu to musalman oi bai khoi di Allah gi rasul sallallahu alaihi wasallam gi mahaki niti niyam dane bai khoi na ngasi fawa punsi le base yari bang khai Allah gi rasul sallallahu alaihi wasallam gi sunnat asira khoi punna ma punsi le ni ngai hona minna se ba ko do Allah taala na khoi punna po asum laba Allah gi rasul mahaki niti niyam masida khoi punna punsi len bang bagi so pangan pina bi boy sano do yari bang khai khoi nipa oi bai khoi na phi set pa matam da khoi na commit thumna set pa amasung stein ni haiduna natraga kanagumana nangona haibira pa matamda nangna wafam madu tabi bagi mahutta napal tawraga nangna tumaina commit thumna set lubata ragadi bhai hayeng Allah taala masamak na nangi kayamat ki nimit nangi maikaida hadi rahmat ki miyeng thamoi haiba se masi soidrabani dan yari bang khai asum laba gunas dege ku punamak hingminasi haiba asiso mayanda thamjage aduga wafam amana aikhoi gi ngasi aikhoi gi chene na se masi yari bang khai mayam dasu share tawbiyo amasung subscribe tawbiyo aduga like tawbiyo aduga aikhoi din gi thabak thoram khodimak taso hairiba chene sigi mateng na so haide angam ba thakta khara hotna jage haiba atuso mayam da thamjage Allah taala na khoi punamak asum laba afabagi thabak khodimakta mangjin thana chatpangam bagi so pangan pinabi boisano wa akhir dawana alhamdulillah rabbil alamin